Numit tarenigi Manungda, India Pumba CAA Chatnaragani, Shantanu. Lakadoriba numit tareni asigi Manungda, Laivaksin Batungna, Citizenship Amendment Act CAA Chatnaragani Haina, BJP Giluching Bamasuoiriba, Union Minister Shantanu Thakurna. Ngahan West Bengal gi South 24 Parganas District ta pangthokiba miyam tinba thauram amada phongdokre. Union Minister asina makata na hairibana CAA asi West Bengal khakta natana India Pumba Chatnaragani. CAA asi laibak asiga yumthangnana leiriba Afghanistan, Pakistan amasung Bangladesh tagi English ngani taraga marigi December 18 gi mamangda changlakhraba non-Muslim singda citizen pinanaba ing 2020 da India ge Parliament na pass tawkhraba ek amane. Ek asina maruwaina hairiba laibaksing asida dharmana maram oiraga chaitheng fangliba Hindu, Sikh, Buddhist, Jain, Parsis amasung Christian lining satpa haujingna India da changlakhraba sing aduda citizenship pigadabane. Citizen Amendment Act asigi matangda chayenaba kaya lairabasu chahi asigi March thadagi laibaksin bathungna Chatnaragani haina mangjawnuna laukthokpa laikhrabane. Panba yabadi Citizenship Amendment Act asi Manipur da chatnaroi haina mamangda Union Home Minister Amit Shah na State ta thajaba pirakhrabane. Adubu Union Minister Shantanu Thakurna phongdogliba wafam asidade ek asi India Pumba Chatnaragani State amata komthokpagi wafam leite haire.